ꯍꯩꯃꯥ ꯆꯠꯈ꯭ꯔꯕꯣ 마디 타바가루 범레이리에드나 오베 짝그래 세 시다 범어라 와르 범따느시 ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯥꯅꯤꯁꯦ ꯑꯩꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥ ꯑꯅꯤꯃꯛ ꯑꯁꯦ ꯄꯨꯂꯞ ꯂꯨꯍꯣꯡꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯃꯗꯤ ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯆꯤꯡꯈꯩ ꯉꯥꯟꯕ ꯍꯥꯏꯕꯁꯤꯅ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯗꯣ ꯃꯗꯨ ꯑꯣꯏꯗꯅ ꯊꯥꯗ ꯀꯥꯗ꯭ꯔꯤꯉꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯔꯣꯏꯗꯅ ꯂꯩꯔꯦꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝ ꯊꯥꯞꯅ ꯂꯩꯈ꯭ꯔꯦ 마기 맞전 랑렌체 마디 닥터 마짱 주 오이름이나 아드나 마가시 다저 토크라시라 이드나 아이노 아칼라마 칼라이바 아이기 마루 루나 티리저락파 구이링기 마짜니파 토이바다 피레시라 이나 아이 칼림니네 ꯍꯩꯃꯥ ꯊꯣꯏꯕ ꯂꯥꯛꯑꯝꯃꯤꯗꯨ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣꯏꯗꯅ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨ ꯊꯣꯏꯕꯕꯨ ꯋꯥꯐꯝꯁꯤ ꯈꯪꯈ꯭ꯔꯕ꯭ꯔꯣ ꯃꯥꯅ ꯍꯧꯗꯣꯛꯑꯝꯃꯤꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯉꯝꯕꯖꯥꯠꯅꯤꯀꯣ ꯀꯩꯅꯣꯍꯦ ꯀꯗꯥꯏꯗꯩ ꯐꯔꯛꯅꯣ ꯅꯪꯅ ꯐꯨꯖꯤꯜꯂꯛꯏꯁꯤꯅ ꯑꯩꯅ ꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ ꯃꯥꯅ ꯌꯥꯅꯤ ꯌꯥꯔꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯐꯥꯎꯕꯗ ꯃꯐꯝꯁꯤ ꯑꯩꯅ ꯍꯧꯗꯣꯛꯇ꯭ꯔꯤꯕꯅꯤꯅꯦ ꯍꯩꯃꯥ ꯃꯁꯤꯗꯤ ꯁꯛ ꯑꯁꯤꯗꯤ ꯅꯪꯅ ꯑꯣꯖꯥ ꯑꯣꯏꯔꯒꯕꯨ ꯃꯍꯩꯔꯣꯏ ꯀꯅꯥꯅ ꯐꯒꯗꯣꯔꯤꯕꯅꯣ ꯅꯪ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯋꯥꯈꯜ ꯐꯕꯤ ꯍꯦꯛ ꯑꯣꯏꯔꯗꯅ ꯋꯥꯈꯜ ꯐꯕꯤ ꯍꯩꯃꯥ ꯐꯩꯌꯦ ꯑꯉꯥꯡ ꯑꯅꯤꯁꯤꯅꯕꯨ ꯌꯥꯅꯖꯔꯗꯤ ꯐꯩꯌꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯕꯤꯄꯤ ꯋꯥꯡꯉꯦꯅ ꯁꯣꯟꯊꯕꯗꯣ ꯇꯧꯕꯤꯔꯨꯔꯅꯨ ꯏꯆꯥꯅꯨꯄꯤꯅꯅꯦ ꯇꯦꯂꯤꯐꯣꯟꯗ ꯑꯐꯕ ꯗꯥꯛꯇꯔꯒ ꯍꯤꯗꯥꯛꯀꯤ ꯃꯔꯝꯗ ꯌꯥꯝ ꯈꯟꯅꯍꯧꯔꯤ ꯅꯠꯇꯦ ꯂꯥꯡꯂꯦꯟꯕꯨ ꯉꯁꯥꯏ ꯋꯥꯏ ꯀꯗꯥꯏ ꯂꯩꯈꯤꯅꯦ 이루자ꯕ ꯆꯪꯉꯝꯒꯅꯤ ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ 이베ꯃꯗ ꯋꯥꯔꯤꯁꯤ ꯁꯥꯔꯨꯔꯒꯦ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯊꯣꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯝꯇ ꯈꯪꯗꯣꯛꯄꯤꯌꯣ ꯑꯩꯅ ꯍꯥꯏꯕꯗꯕꯨ ꯃꯥꯅ ꯍꯤꯛꯇꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯁꯦ ꯃꯥꯅꯅꯦ ꯑꯩꯁꯦ ꯃꯄꯥꯗꯧꯅ ꯈꯜꯂꯤꯝꯅꯤ ꯑꯩꯅꯅꯦ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯥ ꯂꯣꯏꯔꯦ ꯌꯥꯒꯗꯝꯅꯤ